ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯊꯦꯡꯅꯩ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯖꯕ ꯑꯃꯗꯤ ꯑꯩꯅ ꯅꯩꯅꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯄꯥꯟꯕ ꯁꯣꯟꯈ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯊꯣꯏꯅ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯊꯣꯏꯅ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯀꯔꯤꯃꯠꯇ ꯀꯠꯂꯣꯏ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯄꯤके ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯕ꯭ꯂꯣꯒ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯨꯁꯤꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯉꯁꯤꯁꯤ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯏꯔꯥꯠ ꯊꯧꯅꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯌꯥꯝꯕ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯁꯤꯡꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯉꯁꯤ ꯌꯥꯝ ꯇꯠꯇꯅ ꯍꯪꯕꯤꯔꯛꯄ ꯑꯃꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯝꯕ ꯍꯥꯏꯔꯤꯕ ꯌꯨꯝ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯌꯨꯝ ꯃꯥꯡꯂꯒꯗꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯗꯣ ꯌꯨꯝ ꯃꯥꯡꯕꯁꯦ ꯀꯔꯝꯕ ꯃꯈꯜꯗ ꯌꯥꯕ ꯂꯩ ꯀꯔꯝꯕ ꯃꯈꯜꯗ ꯌꯥꯗꯕ ꯂꯩ ꯍꯥꯏꯕꯗꯨ ꯑꯩ ꯃꯄꯨꯡ ꯑꯣꯏꯅ ꯊꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯍꯣꯔꯦꯟ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯀꯠꯅꯕꯒꯤꯗꯃꯛꯇ ꯇꯦꯟꯊꯥ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗꯒꯤ ꯉꯥꯁꯦ ꯂꯩꯕ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯈꯩ ꯇꯧꯔꯒ ꯁꯤꯗꯩ ꯒꯥꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯥꯗ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡ ꯆꯪꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯗꯩꯁꯤꯗ ꯉꯥ ꯐꯥꯝꯅꯦ ꯐꯥꯝꯒꯤ ꯃꯐꯝꯁꯤꯗ ꯉꯥꯁꯤ ꯀꯔꯝꯍꯥꯏꯅ ꯌꯣꯜꯂꯤ ꯍꯥꯏꯕꯗꯣ ꯎꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯝꯖꯅꯤꯡꯉꯤꯕ ꯇꯣꯄꯤꯛꯇꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯏ ꯀꯣ ꯉꯥꯁꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯌꯥꯝ ꯐꯥꯅꯈ꯭ꯔꯦ ꯃꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅꯤ ꯁꯤ ꯂꯦꯝꯍꯧꯕ ꯈꯔꯅꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯏꯁꯤꯀꯣ ꯑꯥꯗ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯑꯥꯗ ꯉꯥ ꯂꯧꯅꯔꯤꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ 오케이 푸시시 포함지 좀 짜고 했다래 포함지 이제 거기 이게 가 올리지 진짜 이게 패밀리 들어가 같이 야로 아니 뭐가 이게 안 해노 야 나는 기자 아니 진짜 그거하고 그래 내 길로 뭐 나이 매양 아니 가는 거 ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯁꯦ ꯇꯦꯟꯊꯥꯒꯤ ꯐꯥꯔꯝ ꯑꯃꯗꯅꯤ ꯃꯐꯝꯁꯤꯗꯒꯤ ꯉꯁꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯥ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤꯀꯣ ꯉꯥ ꯂꯧꯕ ꯂꯥꯛꯏꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯍꯥꯏꯗꯤ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯊꯥꯒꯠꯄ ꯇꯥꯔꯒꯗꯤ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕ ꯈꯣꯠꯄ ꯅꯝꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯃꯨꯛ ꯊꯦꯡꯒꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅ ꯍꯥꯟꯒꯅꯤ ꯑꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯕ ꯄꯥꯡꯊꯣꯛꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯈꯪꯕ ꯌꯥꯅꯕ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯥꯅꯤꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯄꯥꯔꯠꯁꯤꯗ ꯑꯣꯏꯅ ꯅꯝꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯊꯝꯅꯤꯡꯉꯤꯕ ꯇꯣꯄꯤꯛꯁꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯠꯇꯅ ꯍꯪꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤꯁꯤꯗ ꯌꯨꯝ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯍꯪꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯨꯝ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯟꯅ ꯈꯤꯇꯪ ꯊꯝꯖꯔꯛꯀꯦ ꯌꯨꯝ ꯃꯥꯡꯕꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜꯅꯨꯡꯒꯤ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯁꯤꯕ ꯇꯥꯔꯕ
ꯑꯗꯨꯒ ꯁꯤꯔꯤꯕꯗꯨꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯡꯉꯦ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯇꯟꯖꯥꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯇꯕꯅ ꯐꯩ ꯄꯥꯡꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯉꯥꯡ ꯎꯅꯕꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯥꯡꯉꯦ ꯍꯥꯏꯅꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯎꯅꯕꯒꯤ ꯌꯨꯝ ꯃꯥꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯟ ꯊꯥꯈ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯥꯠ ꯊꯧꯅꯤꯁꯦ ꯄꯥꯡꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯟ ꯊꯥꯕ ꯃꯇꯝꯗ ꯏꯄꯥꯟ ꯊꯥꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗ ꯁꯦꯡꯗꯣꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯁꯦꯡꯗꯣꯛꯑꯒ ꯏꯄꯥꯟ ꯊꯥꯕꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏ ꯂꯥꯏꯗ ꯀꯔꯤ ꯀꯠꯂꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯨꯝꯗ ꯁꯦꯡꯗꯣꯛꯑꯒ ꯀꯠꯂꯤꯕꯅꯦ ꯁꯤꯠ ꯁꯦꯡ ꯇꯧꯔꯒ ꯌꯨꯝ ꯁꯦꯡꯗꯣꯛꯑꯒ ꯑꯃꯗꯤ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯇꯩ ꯂꯣꯏ ꯇꯣꯛꯈ꯭ꯔꯒ ꯌꯨꯝꯁꯦ ꯁꯦꯡꯗꯣꯛꯑꯀꯥꯟꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕꯁꯦ ꯂꯣꯏꯅꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯁꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯉꯁꯥꯏꯗꯒꯤ ꯅꯩꯅꯖꯔꯝꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯟ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯁꯦꯡꯕꯒꯤ ꯆꯠꯅꯕꯤꯁꯦ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯊꯦꯡꯅꯩ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯖꯕ ꯑꯃꯗꯤ ꯑꯩꯅ ꯅꯩꯅꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯄꯥꯟꯕꯨ ꯁꯣꯟꯈ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯊꯣꯏꯅ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯊꯣꯏꯅ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯀꯔꯤꯃꯠꯇ ꯀꯠꯂꯣꯏꯗꯕ ꯁꯔꯨꯛꯄꯨꯗꯤ ꯀꯠꯄꯅ ꯐꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯒ ꯁꯥꯒꯩꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯏꯪꯈꯣꯜꯅꯨꯡꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯃꯁꯤ ꯁꯣꯟꯗ꯭ꯔꯤꯉꯩꯗ ꯀꯣ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯏꯔꯒꯗꯤ ꯌꯥꯅꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯗꯦ ꯏꯄꯥꯟꯕꯨ ꯁꯣꯟꯈ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯅ ꯇꯠꯇꯅ ꯍꯪꯕꯤꯔꯛꯄꯗꯣ ꯑꯩ ꯑꯃꯃꯝ ꯈꯛꯀꯤ ꯑꯣꯏꯅ ꯑꯟꯁꯔ ꯄꯤꯅ ꯂꯩꯕꯗꯣ ꯄꯥꯎꯈꯨꯝ ꯄꯤꯅ ꯂꯩꯕꯗꯣ ꯉꯝꯖꯗꯕꯒꯤ ꯈꯨꯗꯛꯇ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯊꯥꯒꯠꯆꯔꯒ ꯈꯟꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯅ ꯏꯄꯥꯟ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯝ ꯃꯥꯡꯕ ꯀꯧꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯗꯨꯃꯛ ꯀꯩꯁꯨ ꯀꯥꯏꯗꯅ ꯏꯃꯥꯒꯤ ꯊꯧꯔꯝꯗꯣ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯁꯤꯈꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯗꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯕꯗ ꯀꯔꯤ ꯂꯥꯏꯁꯣꯟ ꯁꯣꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎ ꯂꯩꯔꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯗꯤ ꯋꯥꯈꯜ ꯈꯦꯠꯅꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯃꯛ ꯀꯃꯦꯟ ꯕꯣꯛꯁꯇ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯍꯦꯟꯅ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯑꯩꯅ ꯅꯩꯅꯖꯔꯨꯕ ꯑꯩꯅ ꯊꯦꯡꯅꯖꯔꯨꯕꯗꯣ ꯑꯗꯨꯈꯛꯀꯤ ꯋꯥꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ